breakfast chanaba dining table aduda koina family lancenba lingjena tholaktabaduda yamna nungaijaramde kauruge khanbasu mana tawkhibasing aduna ngamdre mana adumna nungaitana leiringai mama leimana sayada onsinduna hairi leimana atombia icha thoidi krai chatkraba sayana kaidorabano khangdiye chaningde haire dipakna ngarang nungdang su sak chade masa nungaite haibro sayana aina hanglabane kaishu tawde chumna sum chaningde haire lancenba ngarang lingjena choiro lolakpada chak lame haikibadu ningsinglaktuna leiba yada phamlambadagi haugatuna hairi mayam charamo ai kaurage lancenbagi waduda mayamdu lancenbada pulap yenglai leimadi machana taraklidu khangbanara momon tawrai lancenba thuna laktuna lingjengi rum yaubaga kauba ngamda leptuna lei lancenbana hera nupanabo adu pangdo honade hannagi saktam du lauduna lingjengi thongdu makhutna haife thille lingjen lancenbani khangdabana thongdu hanglai mamangda lancenba leirambadu ubada thongdu amuk lonsingge tawi lancenba lingjena thong thingge tawbaduda makhutna haifet ngaktuna suklaga hairai kaino ai ubada hangluba thongsi longe tawrise yambungi mamangda lepakano haibaduda lancenba lingjengi waduda makhutna marai bakta haifet nanduna lingjen tahandana tapna soli kari nungi laman khumding lubano haidu hek yawida amok lingjen tanaba hairai makhada kumo breakfast anaba ai chaningdre yambung hoi chabiruro lancenba yararoi khanduna saurap tawna hairai ngarang nungdang sujade ngasi eksu kaisu jadradi naraklabadi kana layeng doruge yam thuro kumlo natadine kaya nungai roina wadu hairamlaga sordu amuktang hondoktuna nokfe tawna makhada kumthakre lingjen chatkriba lancenbada yenglaga machindu pomthoktuna soli kangsa haisini nahana magi mangda lepakanu hai aisu chaninglibane makibagi chaningdaba saraga masu makhongdu thangduna makhada kumtharaktuna sayagi nakanda famtharakli laibakna thirisu mana famlidu lancenbagi hek mamangdani lingjen kina lancenbada yenglai lancenba kaisu khanda kaptu thangatuna chadu thakli lingjensu lancenbana kaisu hayaktrabaduda saka lambana leiriba sandwich tu yam hauna chari lancenba lingjena thawai tana chabadu ubada nokfe tawrai thuna chabaduda fulla male lingjendu khanga harai lancenba phingna manakta leiba ising yawba glass tu lingjengi mangda thamduna hairai pikli khupiktuga chari khusaduga tabna dumcha fangni chabadu mayamdu ngasigi lancenbagi matausida chaba kawa makai ngakna yengli lingjen lancenbana pirakliba isingdu thaktuna mabukningda khali ngarang sumana chak pichadraga mi lambagi chariba nathau nate thoibi tabro nangbo kaida legene mapana kaubudu tabada magi kada keduna leiramba lusi thoklaktuna mapagi nakanda famduna hairai kai leiragi baba chauthoi machada yengduna hairai icha na geri dubo karai se tawriye elina hoiga koi basaluge tawbane mabuk fattaba napal tawba migi khandaba chauthoini magi lamchattu machanupida pura hajilabani chauthoina makha tarai babaga thaina laik taminarakpa dipaknane hayengsi moida lao hairi ipana ichabu magi machanupa lancenbada thajaw pamne isana kari khaliba baba hoina phagadabu tawbiro aigidi kaisu hairoi chauthoi noktuna aduni dana aigi sade maramu kadabane chalo loisin jaruro Lucy magi kada karaktuna famung aduda famlaga
usittana noklaga machinda soli. Aise mana haujisu nungsiramkhinida. Karigumba aibu kauduna atopa nupi koiramba taraba. Aina munduna nangdi aigi oigani Lancenba. Nungthilgi pung ama tarakpa matamni saya mabunggi kada changlagtuna hairi. Yambo aikhoigi mall fawdang chalusiba. Lancenba makhutta file ama paiduna yenglambani. Machalna kada changlagtuna hairakpaduda yenglama file du khumjinduna hairi. Kai legi hainu nangbo? Lingzen ki dress kita laibige tawbane. Lancenba Lingzen ki dress laibini haibaduda fat khumlai. Loisiloro sase. Saya mabungna adumna yarakpaduda harauna Lingzen ki kada laktuna fan chongduna hai. Kaino aiko yambung yaise nongmoda chanmina se hadabaneba ngasidi yare haraubane sire. Lingzen na kai chatpagino yare ise se. As kaoi me nangonda haige tawraga loisilo phiro leiba chatoineba hayeng koiba chatpagi. As talida se ai. Phalosilo ko marai mara tawlaino yambungna chasi hari kansidane chalhauseba. Asumna sayana Lingzenbu chamna kebiduna loisilaba matung Lancenbabu thoklakpa ngairami. Ngaihak leibaga Lancenba makhutta gari gi sodu paiduna thoklai. Lingzengi nahangai ga manadaba saktamduda ngaihakti yengduna lei. Sayana chalase yambo phirol khalingai dane horen amuk thengkhini. Lancenba karisu hairamda garage dagi gari du thaudoraktuna nupi ani du tonghanduna ningthibi mall tamna lai. Mafam du yaubaga gari du mafam chana khamlamlaga manungda changlai. Mafam aduda leiramba staff singsu makhoina lakpada taramna okpirami. Lingzen madi asiguma mafamsi amukfa udribana mamaidu leiduna yengli. Sayana puduna nupisingi oina leiriba side aduda changduna mangonda pakadaba dressing du yengli. Blue machugi mari pikna chatpa fruit ama laukhatuna hairi. Sayana Lingzen sisi nangonda yam paksadong male asi laurasi ko. Lingzen na khumba nangdrikan Lancenbana taboktuna hairi. Yaroi adu fruit do leiba. Kaino yambo asu phajari sidi. Aina yaroi haidi yaroi. Amuk anidu tahandana tapna soli. Mari kupiksiga fajai kaina. Lingzen tapna hairi. Chese yambungna yadradi lauraroise ama oina khanbiro. Sayadu mabungda sauningna yenglamlaga atopa furisingdu yengba hokre. Lingzen mamaidu sum koirei leiduna yengli. Sayana khaliduda yauduna asi pami pamde su hairude. Mana sum yenglakbada yaliba dressing aduda lavender machugi chontak tauba frock ama leibadu ubada changsinduna yengli. Yamna pamjarurabra khangde pai duna adum yengli. Ngasaidagi magi matau kupna yengliba Lancenba Lingzengi mataududa mamitu khangsuksuk-suklai. Saya dressing du khanba loira male lepliba aniduda onsinduna hairi. Loire chalasi lao. Lancenbana kaino noi ani ne tholagane gari da leram. Yambung halda kainomda hanglakhi. Asi hairaga mana paidiba gari gi sodu machanda pirai. Sayasu gari gi sodu lauduna Lingzenga punna thokre. Lancenba ngasai Lingzenda yenglamba dress adu paikhatuna nokwe taurai. Ngaihaki matung ahumdu yomda punna hanminarakle. Saya amadi Lingzen changlakpadu ubada kamal room da phamlamba mamalai mana hairi. Icha thoigi kai leira aba. Saya mamagi nakta famtharaktuna hairi. Phajana khalaga leire hayengdi nei tharadabane. Leima noktuna phajana ke tharagi hek chatlo. Lancenba magi kada kage khanna makhongdu thanglambani. Ke tharaga chatlu haibaduda mama hoina leiriba adomda laktuna hanglai. Kaida chatpagino keraga satoshina. Sayana itai Alex na Lingzen ga aiga koira pubini haye. Lancenba Alex ka koiba chatni haibaduda
ꯁꯥꯎꯅꯤꯡꯅ ꯍꯥꯏꯔꯛꯏ꯫ ꯀꯔꯤ ꯀꯣꯏꯕꯅꯣ ꯌꯥꯔꯣꯏ ꯆꯠꯄ꯫ ꯁꯌꯥꯅ ꯀꯩꯅꯣ ꯅꯣꯡ ꯐꯥꯗꯣꯛ ꯍꯥꯏꯕꯗ ꯅꯕꯨꯛ ꯐꯠꯇ ꯇꯧꯅꯨ ꯌꯥꯝꯕꯨꯡ ꯌꯥꯏ꯫ ꯑꯩꯅ ꯌꯥꯔꯣꯏ ꯍꯥꯏꯗꯤ ꯂꯣꯏꯔꯦ ꯃꯈꯥ ꯇꯥꯔꯛꯀꯅꯨ꯫ ꯂꯤꯡꯖꯦꯟ ꯁꯌꯥꯗ ꯑꯃꯨꯛ ꯌꯦꯡ ꯂꯟꯆꯦꯟꯕꯗ ꯑꯃꯨꯛ ꯌꯦꯡ ꯇꯧꯗꯨꯅ ꯂꯩ꯫ ꯂꯩꯃ ꯃꯆꯥꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯌꯥꯏꯃ꯫ ꯂꯟꯆꯦꯟꯕ ꯃꯃꯥꯅ ꯀꯧꯔꯛꯄꯗꯨꯗ ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯜꯂꯤ꯫ ꯑꯩꯅ ꯍꯥꯏꯗꯤ ꯑꯩꯒ ꯆꯠꯄꯁꯨ ꯌꯥꯏ ꯍꯥꯏꯕꯅꯤ꯫ ꯁꯣꯜꯂꯤꯗꯨ ꯂꯣꯏꯕꯒ ꯂꯤꯡꯖꯦꯟꯗ ꯆꯠꯄ ꯌꯥꯔꯣꯏ ꯍꯥꯏꯕꯒꯤ ꯃꯤꯠꯌꯦꯡꯗ ꯌꯦꯡꯂꯝꯂꯒ ꯃꯥꯒꯤ ꯀꯥꯗ ꯀꯥꯔꯛꯏ꯫ ꯃꯈꯨꯠꯅ ꯄꯥꯏꯔꯤꯕ ꯄꯦꯄꯔ ꯕꯦꯒꯇꯨ ꯃꯐꯝ ꯆꯥꯅ ꯊꯝꯂꯒ ꯁꯥꯎꯅ ꯃꯆꯤꯟꯗ ꯁꯣꯜꯂꯤ꯫ ꯀꯣꯏꯕ ꯆꯠꯀꯦ ꯀꯥꯏꯅ ꯑꯗꯨꯁꯨ ꯑꯩꯒ ꯈ꯭ꯋꯥꯏꯗꯒꯤ ꯌꯦꯛꯅꯕ ꯌꯥꯅꯗꯕ ꯅꯨꯄꯥ꯫ ꯆꯠꯇ ꯆꯠꯂꯣ ꯑꯉꯥꯡ ꯑꯃ ꯃꯈꯣꯡ ꯊꯨꯗꯦꯛꯀꯦꯕ꯫ ꯂꯃꯟ ꯈꯨꯝꯒꯦ ꯈꯟꯈꯤꯕꯗꯨ ꯇꯣꯛꯂꯕ꯭ꯔꯥ? ꯏꯟꯊꯣꯛꯇꯨꯅ ꯊꯝꯂꯨꯕ ꯃꯥꯕꯨ ꯃꯊꯥꯗ ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯒꯦ ꯈꯜꯂꯕ꯭ꯔꯥ? ꯁꯥꯎꯅ ꯌꯦꯡꯈꯤꯕ ಮಿꯠꯌꯦꯡꯗꯨꯁꯨ ꯅꯨꯡꯁꯤꯅ ꯌꯦꯡꯂꯒꯦ ꯈꯜꯂꯕ꯭ꯔꯥ? ꯊꯤꯅ ꯆꯩꯈꯤꯕꯗꯨꯁꯨ ꯅꯨꯡꯁꯤꯕ ꯈꯣꯟꯖꯦꯜꯗ ꯑꯣꯜꯂꯒꯦ ꯈꯜꯂꯕ꯭ꯔꯥ? ꯃꯤꯅꯥꯏꯅꯦ ꯍꯥꯏꯅ ꯍꯥꯏꯈꯤꯕꯗꯨꯁꯨ ꯑꯣꯏꯍꯜꯂꯒꯦꯔꯥ ꯊꯃꯣꯏꯒꯤ ꯃꯕꯦꯝꯃ? ꯃꯤꯠꯃꯥꯡꯗ ꯂꯦꯞꯄꯛꯀꯅꯨ ꯍꯥꯏꯈꯤꯕꯗꯨꯁꯨ ꯂꯣꯟꯅ ꯌꯦꯡꯒꯦ ꯍꯣꯠꯅꯔꯕ꯭ꯔꯥ? ꯏꯀꯥꯏ ꯈꯪꯗꯦ ꯍꯥꯏꯅ ꯆꯩꯈꯤꯕꯗꯨꯁꯨ ꯑꯣꯏꯔꯕ꯭ꯔꯥ ꯉꯁꯤꯗꯤ ꯏꯀꯥꯏ ꯈꯪꯗꯕꯗꯨ ꯅꯍꯥꯛ? ꯂꯟꯆꯦꯟꯕ ꯂꯤꯡꯖꯦꯟꯅ ꯑꯦꯂꯦꯛꯁꯀ ꯀꯣꯏꯕ ꯆꯠꯅꯤ ꯍꯥꯏꯕꯗꯨꯗ ꯃꯆꯥꯗꯨ ꯂꯩꯕ ꯌꯥꯗ ꯃꯥꯒꯤ ꯀꯥꯗ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯂꯤ꯫ ꯅꯨꯡꯗꯥꯡꯒꯤ ꯆꯥꯛ ꯐꯥꯎꯕ ꯃꯆꯥꯗꯨ ꯂꯩꯇꯥꯖꯗꯕꯅ ꯆꯔꯥ ꯍꯦꯜꯂꯕꯅꯤ꯫ ꯂꯟꯆꯦꯟꯕ ꯆꯠꯂꯝꯕꯗꯨ ꯂꯦꯞꯇꯨꯅ ꯐꯃꯨꯡ ꯑꯗꯨꯗ ꯐꯝꯊꯗꯨꯅ ꯂꯟꯆꯦꯟꯕꯅ ꯇꯁꯦꯡꯅ ꯑꯩꯒꯤ ꯊꯃꯣꯏꯅ ꯃꯥꯕꯨ ꯅꯨꯡꯁꯤꯔꯕ꯭ꯔꯥ? ꯏꯐꯝꯗ ꯂꯝꯂꯥꯟꯕꯤꯅꯤ ꯈꯟꯅ ꯍꯟꯅ ꯌꯦꯡꯂꯣꯏ ꯋꯥꯁꯛꯈꯤꯕꯗꯣ ꯃꯥꯒꯤ ꯅꯨꯡꯁꯤꯕꯅ ꯊꯨꯒꯥꯏꯈ꯭ꯔꯕ꯭ꯔꯥ? ꯑꯃꯨꯛ ꯃꯀꯣꯛꯇꯨ ꯍꯣꯠꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯈꯪꯗ꯭ꯔꯦꯗ ꯁꯤ ꯌꯧꯁꯜꯂꯛꯑꯗꯤ꯫ ꯃꯥꯅ ꯑꯗꯨꯝꯅ ꯐꯝꯂꯤꯉꯩ ꯊꯪꯅꯕ ꯀꯥꯗ ꯃꯤ ꯆꯪꯂꯛꯄꯒꯤ ꯃꯈꯣꯜ ꯇꯥꯕꯗꯨꯗ ꯂꯟꯆꯦꯟꯕ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯇꯨꯅ ꯂꯤꯡꯖꯦꯟꯒꯤ ꯀꯥꯗ ꯂꯥꯛꯏ꯫ ꯂꯤꯡꯖꯦꯟ ꯇꯨꯝꯂꯒꯦ ꯈꯟꯅ ꯐꯃꯨꯡꯗꯨ ꯂꯣꯏꯁꯤꯜꯂꯝꯕꯅꯤ꯫ ꯂꯟꯆꯦꯟꯕꯅ ꯀꯔꯤꯁꯨ ꯍꯥꯏꯗꯅ ꯆꯪꯂꯛꯄꯗꯨꯗ ꯉꯛꯅ ꯌꯦꯡꯂꯛꯏ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯌꯥꯝꯕꯨꯡ ꯀꯩ ꯂꯩꯔꯒꯦ? ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯑꯇꯞꯄ ꯈꯣꯟꯖꯦꯜꯗ ꯍꯥꯏꯔꯛꯄꯅꯤ꯫ ꯂꯟꯆꯦꯟꯕ ꯂꯤꯡꯖꯦꯟꯒꯤ ꯏꯪ ꯏꯪ ꯂꯥꯎꯕ ꯈꯣꯟꯖꯦꯜꯗꯨꯗ ꯃꯆꯤꯟꯗ ꯇꯞꯅ ꯑꯃꯨꯛ ꯁꯣꯜꯂꯤ꯫ ꯈꯣꯟꯖꯦꯜꯁꯤꯅꯁꯨ ꯑꯩꯕꯨ ꯑꯃꯨꯛ ꯐꯥꯕꯤꯔꯦꯅꯦ ꯇꯧꯔꯤꯁꯦ꯫ ꯆꯠꯄ ꯌꯥꯔꯣꯏꯅ ꯙꯞ ꯇꯧꯒꯦꯅ ꯆꯪꯂꯛꯑꯒ ꯅꯣꯛꯐꯦ ꯇꯧꯔꯒ ꯆꯠꯂꯨ ꯍꯥꯏꯔꯝꯂꯒ ꯊꯣꯛꯂꯛꯀꯅꯤ ꯉꯁꯤ꯫ ꯂꯤꯡꯖꯦꯟ ꯂꯟꯆꯦꯟꯕꯅ ꯃꯇꯣꯝꯇ ꯁꯣꯟꯕꯗꯨ ꯇꯥꯔꯗꯨꯅ ꯍꯪꯂꯛꯏ꯫ ꯀꯩ ꯍꯥꯏꯕꯅꯣ ꯌꯥꯝꯕꯣ? ꯂꯟꯆꯦꯟꯕ ꯃꯁꯥꯗꯨ ꯈꯤꯇꯪ ꯂꯦꯡꯗꯨꯅ ꯁꯥꯊꯤꯕ ꯁꯥꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯀꯩꯅꯣꯅꯦ ꯋꯥꯗꯨ ꯍꯥꯏꯕ ꯉꯝꯗ ꯃꯃꯥꯏꯗꯨ ꯐꯠ ꯂꯩꯊꯣꯛꯏ꯫ ꯑꯃꯨꯛꯁꯨ ꯇꯞꯅ ꯂꯤꯡꯖꯦꯟ ꯇꯥꯍꯟꯗꯅ ꯁꯣꯜꯂꯤ꯫ ꯑꯁꯨꯛ ꯅꯨꯡꯁꯤꯕ ꯑꯉꯥꯡꯁꯤꯗ ꯑꯩꯕꯨ ꯀꯃꯥꯏ ꯉꯥꯡꯗꯣꯏꯅꯣ? ꯆꯠꯍꯜꯂꯦ ꯑꯩꯅ ꯑꯃꯨꯛ ꯂꯩꯕ ꯌꯥꯔꯣꯏꯗꯕ꯫ ꯂꯤꯡꯖꯦꯟꯁꯨ ꯃꯊꯟꯇ ꯈꯟꯖꯩ꯫ ꯀꯩꯅꯣ ꯌꯥꯝꯕꯨꯡꯅ ꯇꯧꯔꯤꯁꯤꯅ? ꯆꯩꯒꯦꯅ ꯆꯪꯂꯛꯑꯒ ꯆꯩꯕꯒꯤ ꯃꯔꯝ ꯀꯥꯎꯗꯨꯅ ꯅꯤꯡꯁꯤꯡꯂꯤꯖꯥꯠꯂꯣ? ꯂꯟꯆꯦꯟꯕ ꯑꯣꯏꯔꯔꯣꯏ ꯈꯟꯗꯨꯅ ꯁꯣꯔꯗꯨ ꯑꯃꯨꯛꯇꯪ ꯍꯣꯟꯗꯣꯛꯇꯨꯅ ꯃꯃꯥꯏꯗꯨ ꯁꯨꯛꯆꯤꯜꯂꯒ ꯍꯥꯏꯔꯛꯏ꯫ ꯍꯌꯦꯡ ꯀꯣꯏꯕ ꯆꯠꯅꯤ ꯍꯥꯏꯕꯗꯣ ꯆꯠꯄ ꯌꯥꯔꯣꯏ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯒꯤ ꯋꯥ ꯇꯥꯗꯅꯅꯦ ꯆꯠꯂꯝꯕ ꯇꯥꯔꯕ ꯅꯈꯣꯡꯗꯨ ꯊꯨꯗꯦꯛꯀꯗꯕꯅꯤ꯫ ꯂꯤꯡꯖꯦꯟ ꯇꯞꯅ ꯑꯗꯨꯝ ꯈꯨꯝꯂꯛꯏ꯫ ꯏꯅꯝꯁꯤꯅ ꯗꯗꯥ ꯑꯦꯂꯦꯛꯁꯇꯣ ꯉꯟꯅ ꯂꯥꯛꯀꯅꯤ ꯍꯥꯏꯔꯛꯏ꯫ ꯉꯥꯏꯍꯥꯛ ꯆꯠꯇ꯭ꯔꯗꯤ ꯅꯨꯡꯉꯥꯏꯔꯔꯣꯏꯌꯦ꯫ ꯑꯩꯗꯤ ꯍꯥꯏꯈ꯭ꯔꯦ ꯆꯠꯄ ꯌꯥꯔꯣꯏꯗꯤ ꯌꯥꯔꯣꯏ ꯂꯝꯍꯦꯟꯕꯤ ꯑꯣꯏꯔꯛꯀꯅꯨ꯫ ꯅꯪꯅ ꯂꯝꯍꯦꯟꯗ꯭ꯔꯤꯉꯩꯅꯦ ꯑꯩꯁꯨ ꯂꯝꯍꯦꯟꯕ ꯑꯣꯏꯔꯣꯏ꯫ ꯀꯔꯤꯒꯨꯝꯕ ꯂꯝꯍꯦꯜꯂꯛꯑꯕ ꯑꯩꯒꯤ ꯃꯆꯤꯟ ꯈꯪꯉꯦꯗꯅ꯫ ꯂꯤꯡꯖꯦꯟ ꯈꯪꯉꯤ ꯍꯥꯏꯕꯒꯨꯝ ꯃꯀꯣꯛꯇꯨ ꯍꯥꯏ꯫ ꯂꯟꯆꯦꯟꯕ ꯂꯤꯡꯖꯦꯟ ꯎꯍꯟꯗꯅ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯇꯨꯝꯃꯣ ꯊꯦꯡꯉꯦ꯫ ꯋꯥꯗꯨ ꯍꯥꯏꯔꯝꯂꯒ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯁꯣꯔꯗꯨ ꯁꯥꯡꯅ ꯍꯣꯟꯗꯣꯛꯇꯨꯅ ꯐꯃꯨꯡꯗ ꯀꯥꯗꯨꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯈ꯭ꯔꯦ꯫ ꯑꯁꯣꯝꯗ ꯂꯤꯡꯖꯦꯟꯗꯤ ꯁꯥꯎꯅ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ ꯅꯣꯡꯃꯇꯪ ꯆꯠꯆꯒꯦ ꯇꯧꯔꯒ ꯅꯝꯗꯅ ꯍꯦꯛ ꯆꯠꯄ ꯐꯪꯍꯜꯂꯣꯏꯗꯧꯔꯦ꯫ ꯃꯤꯅꯨꯡꯁꯤ ꯍꯥꯏꯕꯗꯨꯕꯨ ꯁꯨꯈꯪ ꯈꯪꯗꯦꯗꯀꯣ ꯀꯪꯁ ꯅꯪꯁꯦ꯫
Masu nungaitana phamung aduda kakhattuna thaliba light-tu muthattuna tumkhre. Sunday numitni Alex na wana ngaijarakpasi ayuki pung 8 muk taba daidagi loisinba haukhre. Mingsel mamangda leptuna mana setliba dress adu pakjarabra haina yengli. Mana adumna yenglingai table mathakta leiriba phone gi ring adu khinglai. Alex sangsinduna lakliba phone du paikhatle. Alex na loirabo loisinba khabana loire kaiduna satosiba adudi horen gari da hainarse ai laktorobane geta ngairam. Okay. Phone du kaktuna Alex gari gi so du paiduna thoklakle. Khamliba gari du da kakhattuna thaukhre. Lingjen magi kada sayane ngarang koiba chatpada setna bahaina leirakhiba firon sing adu da munna yengli. Mana adumna yenglingai sayadu changlaktuna hairi. Kaino hauji pholo sindrede. Lingjen sayada yengduna awaw pumba losinduna hairi. Jese ai chatlaroi noi oina koiruro. Kaino ai thamda kama yawdoino salosilo. Gebadi ai kebirage inam sinane itai hoi gari thore hairabane yaurane. Lingjen lanchen banangarang chatpa yaroi haikibadu ningsinglaktuna peri peri hairi. Ai su chatningine ado yambung yaina chatpa yaroi ha. Hek chatpada khong thudi kani hairi. Ai mayam kije chatlaroige. Saya oyaroi khanduna ka adudagi fathoki. Kuide mama si leima amadi manam si santi puduna changlai. Saya ani duda lingjen buthemo haina ingit tawi. Leima lingjen na famliba adugi nakanda famthaduna makhutna samadu tapna nanbiduna hairi. Leimana pung se thengle losilodana nangba. Lingjena imase ai santina wadu fathatkre. Loisilose adu ada tawlayano ngasi khaktabu ahum maduna changduna lingjenbu namdana loisilhale. White machugi over t-shirt ama litle, lavender machugi jeans parel ama adagi white machugi converse shoes amasu tongli. Masamdusu sayana haifet tinghanduna wangna pulle. Punbada yahodaba masam masa kharadi maina kanaduda thadari. Mamaidusu setliba dress aduga sanana kebikre. Pumnamak loisinba loirakpada sayana khitang sathoktuna leplaga yengduna hairi. Kaino yam phajai haiba. Lingjen sayada yengduna nokve tawrai. Leimana ichadi nahangai sak phajabase losinduna thamli boire. Santisu noktuna hairi. Horene nupa loini inaraktana ko. Lingjen haraubamga khangde. Lanchen banangarang hairamba singdu ningsingduna lay. Leima haugattuna hairi. Lao chatnaba tawroro ima sine get phau thindok pige. Asumna makhoi mari mapanda thoglai. Laibakna thirisu lanchenba magi gari du thaujilaktuna imunglomda lai. Lingjena yam phajana keraga tholakpadu ubada mamit anidu khujinduna hanglai. Kai jatoiba sayana kaino ngarang koiba chatni haidudi. Lanchenba wadi ngangde. Lingjenda mamitu faina yenglamlaga magi kada kakre. Mana hek changkibaga Alex amadi khabasu gari thaujilai. Alex di ngasigi lingjengi saktamdu ubada hena hena lingjen bukalak pehengalai. Gari dagi kumthaduna Alex na hairi. Ichanani mak chanaba tawrasira. Sayana hoite chalase. Alex na thongdo hangdok piduna anidu kahankre. Alexu leima amadi santida chatlukige hairamlaga gari du yum adudagi thaudokre. Ngasaidagi makhoi matau yengliba lanchen badu phone da wari sanaduna magi kadagi thuna chentherai. Leima machana fingna tholakpadu ubada hanglai. Haima nangbu halakhidang hai badaine.
Kadayda amuk chataurage? Lanchenba chatna khomlai. Thaba aruba ama leire. Garida fatkaduna nungsitki mang thaduna Alex oina thaukiba garidu tanarai. Phone da wari sanabadusu lepte. Lanchenbana tholaba mairabana ngasaina haibasu nate iru fauludre. Iru galudresu yare yam thuna tholaptunu ngairam. Wadu haibaga phone du fatkakre. Aduga mamangda thauriba Alex ki garidu tanarai. Asomdana Alex nupi anidu da onsinduna hanglai. Kai jasi haibanu noyani bo. Sayana Moirang da se Sendragi chingda garden ama sembado yengluse. Alex khabado onsinduna Moirang lomdo ina thauro. Khabana phani nanai thaujage. Lanchenba asum thaurak-tuna Mairabana lepliba aduda khamduna Thuna karo. Mairaba gari da kaduna hairai. Kai chatoinu nangna isauro kari tawraidubo. Lanchenba kaisu khumdana lingjena tongliba garidu tanari. Mairaba kaisu haide. Phone tu puthoktuna metuna laikre. Moirangi sendrado yaubaga garidu khamlamlaga maridu punna changminarakle. Lanchenba amadi Mairabasu garidu khamduna makhoi marigi matungda lai. Mairabadi karisu khangjaba nate. Lanchenbagi matung inaribani. Garden adu yaubaga sayadi phone du puthoktuna photo kaptuna chatkre. Khabasu Alex ta lingjenga lakminaro hairamlaga sayagi matung inakre. Lanchenba Alex amadi lingjentang ngaihaubaduda masadu hena leiba yaraktre. Alex tapna wari saba haurai. Lingjen nangdi yumdaga handraba. Handreda dada. Chingdugi mataida mayam phamnaba thariba bench macha aduda Alex yengduna hairai. Asida famlaga loktak nimagi fajabase yengbada hena fajadau male lao. Lingjen gi makhutu paiduna chingduna pui. Lingjen Alex na mabu machangum khali khanduna kaisu hairudre. Lanchenbadi Alex na makhut ka paikhibaduda humang pungkada karabani. Lanchenbana makhut ka paikreni kaino in tawdorisibo. Mairabana kanagi makhut paikrage nangna haiduna. Lanchenba sauningna noina tugi kaino aikoi itudi yumda leihowida. Lanchenba Mairabada mamitu paina yenglamlaga Lingjen hoina famliba adugi nakanda moina uroidaba mafam amada famkre. Alex na Lingjen kainomta hangeba. Kaino dada adum hango. Kaino ne nanga nungsinaba nupaga leibra. Lingjen Alex ki wahangduda Alex na munna yenglai. Alex su magi wahangdu yam kairabra khanduna semtorai. Aina haidi nang leisawi fare haibaduda hangbaniko. Lanchenba family nena tawridu haugatlaga chendoigi tawrabani. Changsilaga Alex furubasu ngamda masadu prok chaklabani. Lingjen nokfe tawna nungsinaba nupaga amta leiteda dada. Lanchenba amadi Alex Lingjen nupa koide hairakpaduda nokfe tawjai. Lingjen famlambadagi haugatuna sayana leiriba adomda chatkre. Alex chatkriba Lingjelda yenglaga aina mu thamoi senga nungsiye Lingjen. Nangdi atai oiba yaroi ai khaktagi oigadabani. Lanchenba Alex na solidu taharamale. Sauna Alex da yengduna makhut kutum tasili. Famlambadagi haugatuna loktak ki photo kapliba Mairabada chatsi haiduna. Mairaba hana thinbiramlaga masu mayumda changlai.